tumba haugalakpa matamda chang naina tawgadaba thabaksing ithokpagi hainabi thamgadabane. Article asi huyalan pau se ge lauksing pukai gi kalamdagi lokhatchabane. Malemda leiriba miyoi khudingmakna nganna tumba nganna haugatpa haksang phai haiba khangnaraba wafamne. Adubu ayuk yahaurakpa matamda numit adugi oina wakhal nungaina leinaba amade haksang phana thamnabagidamak karamba hainabi lehengadagi haibagi matangdade aikoina ka hena nainaruba tawde. Samna hairabada ayuk anganbada aikoina maruai ba thabak ama chatkadaba leirabade tumba hek haugalakpagang haksang sangdoklaba matong maruai na khalliba thabak adu chatnaba hotnabana maruai ba thabak oina tawnare. Adubu masigi mahutta aikoina tawba yaba kaya ama leire. Khudam oina hairabada ayuk tumba haugalakpa matamda wakhal nungaina khannanaba hotnagadabane. Masina numitugi oina haksangbu tagat tekna wakhal nungaina thamba yamna mateng pange. Aikoina haksang phana lehennabagidamak ayuk yahaurakpa matamda pangthokpa yaba thabak thauram kharagi matangda khangminase. Ahanbada ayuk aikoina mikap thoklaglaba matong phamungdagi kumthadringaida apapa wakhal ani ahum khannanaba hotnagadabane. Masina numituma aikoigi wakhal nungaina lehenbada chawna mateng pangbaga loinana thabak tawbada mai pakpagi changsu wangane. Ani subada yahaurakpa matamda aikoina yariba makai technology gi oiba potlamsing maruwaina mobile phone sizinnaroidabane. Yahaurakpada aikoina mobile phone sizinnabagi hainabi thamlabade atopa wakhal haibade afaba positive oiba wakhal khanbagi mahutta mobile screen aduda aikoigi pungning lupsan khigane. Masina maram oiraga aikoina tawba yaba thabak thauram kayada kahelakpa yai. Ahum subada meditation tawba asi yamna kanai haiba malemda leriba mipum khudingmakna khangnaraba wafam amane. Adubu ayuk yahaurakpada meditation tawba migi masingde pangyam yamde. Haksang phana lehenanaba honabada ayuk yahaurakpada meditation tawba yamna mathau tai. Meditation tawbana numitugi oina aikoina tawgadoriba thabak thauramsingda mapung phana focus tawba ngambaga loinana pukning wakhal animak laitahanna leibada chawna mateng pange. Ahanbagi oina aikoina meditation tawnaba honabada pukning changdaba yai. Adubu yahaurakpada meditation tawbagi hainabe ama chap chana thamba ngamkhrabade wakhal amasung pukningdagi phajadaba kaya lauthokpa ngamduna tagat tekpa wakhalon amada lehenba ngamgane. Mari subada tumba haugalaba matong aikoina numitugi oiba tawgadaba thabak thauram khudingmak ithoktrabasu sungsoi soidana tawgi haina khanba thabaksingi list ama semdoktuna ibagi hainabi thamgadabane. Ithoktuna thamlaba thabaksing adu hanjin yengba matamda kari maramgidamak aina thabak tawgadoribono haiba wakhal ama soidana phaurakane. Matamduda nahakna tawgadoriba thabak adugi kanaba amade value mapung phana khangba ngamgane. Thabak tugi kanaba khanglaba matamda sungsoi soidana thabak adu pangthoktaba yade haibagi wakhalon lakane. Masina mai pangnabagi lambida pusilakpada khudong chahangane. Manga subada tumba haugalaba matong aikoina isana tumliba phamung loisinbagi hainabi thamgadabane. Aina tumliba phamung adu kanagumba miyoi amana loisingani haibagi wakhalon leheloidabane. Thabak asi icham chamba thabakne. Adum oinamak haugalakpa matamda phamung loisinbagi hainabi thamkiba miyoi ayamba mingonda thaudadabagi wakhalon nemme. Thabak khudingmak masana mai pangna pangthoki haibagi wakhalonna mang tharaga chatli haina researchers singna phongdokle. Taruk subada haksang phana lehenanaba honabada aikoina chariba chinjaki makha yamna polle. Maram aduna ayuk yahaurakpa matamda aikoina chagadoriba breakfast yamna sectionba mathau tai. Ayuk yahaurakpada aikoina protein yauba diet natragana asangba mana masingge pothoksing chanaba hotnagadabane. Masigi mathakta coffee natraga green juice thakpanasu haksangda yamna kanaba piba ngamgani haire. Article asi reliable source da yumpham oiraga phongbane. Adubu masina medical professional singi pautaki mahut sinaba hotnabade natte. Aroibada tabiriba pumnamakpu thagatsare.